ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯕꯤꯔꯤꯁꯦ ꯀꯥꯛꯃꯔꯥ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯀꯥꯛꯃꯔꯥ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯑꯣꯜ ꯑꯁꯥꯝ ꯃꯅꯤꯄꯨꯔ ꯌꯨꯠ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯌꯥꯗꯤ ꯂꯥꯛꯆꯕꯅꯤ ꯂꯥꯛꯄꯒꯤ ꯃꯔꯝꯅ ꯃꯌꯥꯝ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯏꯆꯥꯎꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕꯁꯦ ꯈꯖꯤꯛꯇꯪ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯍꯥꯏꯅ ꯂꯥꯛꯆꯕꯅꯤ ꯑꯗꯨꯒ ꯑꯁꯤꯒꯤ ꯄꯥꯡꯕꯁꯤꯗ ꯋꯥꯔꯤ ꯈꯔꯇꯪ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯁꯤ ꯑꯦꯝ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯕꯤꯔꯦꯟ ꯁꯅꯥꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤ ꯃꯍꯥꯛꯅ ꯀꯔꯣꯔ ꯑꯃꯒꯤ ꯁꯦꯡꯁꯟ ꯇꯧꯕꯤꯔꯛꯏ ꯑꯗꯨꯒꯤ ꯁꯦꯡꯁꯟ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯞꯇ ꯆꯠꯈꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯗꯤ ꯁꯣꯝꯗ ꯀꯁꯥꯔꯗ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯁꯤꯒꯤ ꯄꯣꯠꯁꯦ ꯃꯤꯇꯩ ꯈꯨꯜꯂꯛꯇ ꯌꯥꯝꯅ ꯌꯧꯈꯤꯗꯦ ꯁꯤꯒꯤ ꯃꯔꯝ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯑꯁꯥꯝ ꯃꯅꯤꯄꯨꯔ ꯌꯨꯠ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯌꯥ ꯑꯩꯈꯣꯏ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯑꯦꯗꯚꯥꯏꯖꯔ ꯁꯥꯔ ꯀꯨꯟꯗꯜꯅ ꯑꯩꯈꯣꯏꯒꯤ ꯑꯃꯌꯥꯒꯤ ꯇꯤꯝꯅ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯁꯤ ꯑꯦꯝꯗ ꯅꯣꯟꯖꯗꯨꯅ ꯍꯥꯏꯖꯔꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯅ ꯄꯥꯕꯨꯡ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯔꯛꯄꯁꯦ ꯑꯩꯈꯣꯏ ꯁꯣꯝꯗ ꯃꯤꯇꯩ ꯈꯨꯡꯒꯪꯁꯤꯗ ꯊꯣꯏꯗꯣꯛꯅ ꯌꯧꯕ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯑꯝꯇ ꯍꯦꯜꯞ ꯇꯧꯕꯤꯌꯣꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯁꯤ ꯑꯦꯝ ꯄꯥꯕꯨꯡ ꯕꯤꯔꯦꯟꯅ ꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯩꯈꯣꯏꯗꯃꯛꯇ ꯀꯩꯅꯣ ꯇꯧꯕꯤꯔꯛꯏ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯑꯗꯣ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣই 80 ꯚꯤꯂꯦꯖ ꯂꯣꯏꯁꯜꯂꯦ 7,300 ꯍꯥꯎꯁ ꯍꯣꯜ ꯑꯩꯈꯣꯏꯅ ꯔꯤꯂꯤꯐ ꯄꯤꯖꯔꯦ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏ ꯂꯥꯛꯄꯗ ꯈꯤꯇꯪ ꯊꯦꯡꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯨꯡꯉꯛꯄꯅꯤꯅ ꯌꯧꯕꯗ ꯍꯥꯏꯗꯤ ꯃꯇꯝ ꯆꯥꯅ ꯌꯧꯔꯛꯇꯕ ꯋꯥꯔꯧꯕꯤꯕ ꯀꯩꯝ ꯇꯧꯕꯤꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯤꯒꯗꯧꯕ ꯄꯣꯠꯂꯨꯝꯁꯦ ꯍꯥꯏꯗꯤ ꯌꯥꯝꯕꯨꯗꯤ ꯌꯥꯝꯗ꯭ꯔꯦ ꯈꯖꯤꯛꯇꯪ ꯑꯣꯏꯔꯒꯁꯨ ꯀꯣ ꯃꯌꯥꯝꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯧꯕꯤꯌꯨꯝꯗ ꯍꯥꯏꯗꯤ ꯌꯥꯝꯗ꯭ꯔꯒꯁꯨ ꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯨꯞꯄꯗ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯐꯪꯕ ꯉꯝꯖꯒꯦ ꯍꯥꯏꯅꯅꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕ ꯉꯝꯖꯁꯅꯨ ꯍꯥꯏꯅ ꯃꯌꯥꯝꯇ ꯕꯣꯔ ꯄꯤꯕꯤꯌꯨ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯁꯤ ꯍꯥꯏꯔꯒ खंगे kan nang nang kumaka Let's channel Sup yang hanya nanti kita suka itu.